mayambu ahanba maktada Manipur Horror Story Channel gi maikaidagi mayambu amukka hana punemjari ngasisu aikoina bhapna saduna lijaba adugumlaba wariyama puduna laksari wari asigi maming Nurse Thembi wari asi lithokcharpa matamda soikiba langkiba kaya yaurabasu mayamna ngakpiyu haiduna haijari aduga amana channel asibu adomna mapung phanba matamda support tobiboina adom-adom gi like amadi subscribe share tobiramu haidana haijari wari asi hingliba natraga sikhraba kanagumba amataga mari lenajana ijaba wari nasadi phare mayam adudi wari asi haunaba tawjaraklagi wari asigi maming Nurse Thembi ningtham thaki ingkhraba marak aduda mahaki gari asoba car ado thauduna lai Thembi suma sase khoirang khoisauna duna lai hospital da mahakna hidak kaplubada hidak ona kibagidamakta makoigi doctor sing aduna mangonda thina saiba amadi school gi authority na mahapu suspend tawrakpa aduda mahaki masada hainingai leitana soningba phawrakle masinda so sumna soli oh ai bosuk usitana thawoidana makoina thina ibu ngangbiba kaisu leitaba hidak amakhak onarubagidamakta makoina ibu yamna ngangbiba khangni sidagidi aisu makoigi hospital aduda thabak tawrasu yai tawdrasu yai aigi imung manung kaya thoina paisa paidaba imung maksunati nungaini makhoi ai kanano haibado makhoi matam kharagi matungda khanghalaki Nurse Thembi paisa nungsa yamna thoina hena pairaba tikadar amagi masani mama mapana thamliba maran malthum singasina tunggi miron phawbada chaba loiba ngamloi Nurse Thembi masigi mapana mahaksu hingba matamda yamna komna haina hingba haibadoi mahaki thabak khalibani haiduna nurse oiramliba sisu kaya thoina haibanati paisa nungsana maram oduna khara nampu sapuda paisa pijaduna oikibani Nurse Thembi tasengna hairabada matik sadaba nurse amani tawadabu mahaki masada nampu sapudana clinic amadi hangge haidana wakhalda khankhre Thembina ai ikuidana babada kari no khara hairaba matung lamjaga matik saba ma lauraga hospital ama linkhatki aina hana thabak toramliba jaga hospital asidagi hena matik magul laiba hospital amadi semgatki haidana Nurse Thembi ado wakhalda khalakle mahaksu suspense paduda wakhalado sauning yum tamna lakle ningtham thagi matam oibanina mahaksu thongnau singado loin heta thingchintuna thorakpani mayumda yauraba kan khoidaudu isaugatuna changlai Nurse Thembi gi mama aduna kaidaragi isaibi madinga sidi khara sukthana laida Nurse Thembi wa amata ngangde Thembina ima yarisi khoidau soning laga lakpani chaka amukta nganglakhinu Thembi gi wafam aduda mama ana hoida sak loirabani saga se phajana gyan tana samina sila Thembi su sak saba sanglami mapa ibungo su lai mapada sumna hairai baba ai ikuidana hospital ama linkhatki sumna khalaga laklabani Thembi gi mapa ke sona nangbo hospital asida thabak tawbado kaidaurage baba ining ikha tawna tawba ngamde khangde ai hospital ama linkhataba yade mapa su karino haidana wakhalda munna khalai adubu masanupi si hena thuna saugat kanba aphapata karino masak khangdaba nupi amoibana masasi yamna thoina su khumudri mapa gi wakhalda sumna khalai inga tapna ngangna basu yadaba nupi masa masu oi kari karamna thoklagadabano horen saksaba thoklaba matung phajana gyan tana wari singa se saragi saksaba thoklaba matung Nurse Thembi da mapa na tapna hanglai ngai khoibema nangna thabaga si toklabra natraga hospital ama linkhatki haribasina kadomdagi wakhalno Thembi su khara tapthana ngasai thokiba wari singada loinekta tamle mapa ke sona thabagado suspense alabadi nangna phattaba thabak tawrurabanina nang sumatung manok soidanaba kari no khara tawba yadabro Thembina aspaba ai hospital aduda tawriba doctor singado thabak tawriba doctor singadu gai mai se paksana boidi ai gi oibo hospital ama aina director oiraga hospital ama linkhatki haribasini aina founder oiraba matungda hospital adu salaigi madu khaktana ai makhude laman singba saklagi
Mapasu ngangnaba amata yararoi khangduna nurse Thembida sumna mu haira'i. Hospital linkhatpadudi araibani. Lam tugi matangduni aina khwaidagi luribasi. Baba khangdi asok kuina yamna paisinduna thamliba paisa mayamsing asi kadaida sisinase haibano. Clinic ama hanglaga maduda talakpa paisa sing aduna aikoisu tungi charon surongi mayam ama nungainaba silauksi. Thembi masa mathanta pokpa oibana mahaksu mayum makai paningba haibadu oiribani. Mayum makai palaba matung mahaki masa sing adu nungain hingaunaba mahaksu kari karino lambi khara yatpa horaklabani. Mapa ke sona Phare ado nang hidak ona taina na kapkiba patient adudi kasu thudokpadi amata tahudrabra. Nurse Thembina Baba kasu thudokpadi amata tahudre aduda section daba masa manaisi khurok thangba haibadu oiri. Ai doctor mayam sing adugi mamangda su yamni kai aina haijari bathabagasi athuba matamda babana mutang simbiu. Keso suwa makha mata taramdre hoi khaktamak hairamlaba matungda mapanda thokre. Asum tawdana matam khragi matungda lam adu phanglaba matung hospital ama lingkhalakli. Hospital adugi maming Thembi Hospital haidana tholi. Hospital asi atel ana layeng sang amata natti anga uphai ki ana layeng sangni. Thembi sumaduna pharani haidana wakhalda sukhalakli. Tawadabu mahakti doctor oina laitre. Mahakti founder oina lairaba matung doctor sing khara kaurakli. Anga uba singi layeng sang oibana nurse Thembi sukaya thoina lakpa oidi. Thembi na marakta lakpada mahaki wakhalsi ingwa haiba yadi. Hospital manung aduda law khongduna tawriba anga uphai singado madugi makhol mayam singado taba matamda Thembi gi masada kaya hainadaba haibada oi. Hospital asigi doctor singasi tolopsu yamna marang kaina pigadaba madugi maram oibana Thembi su wakhalda jajat khanba horakle. Hospital ki mahaki kaadani. Aina hospital ama lingkhalibani haidana tawriba sisu. Hospital asi kaya thoina sentong leiba oiroidri. Aina hospital asi lingkhatki haina lingkhatki basisu paisa khaktamak natana asomda aina hospital ama hana punarambado madudagi hena mingsat phanaba haidana angau phaiki hospital asi lingkhatki bani. Adubu angau phai sing asi kaya thoina lakpadi oidi. Lairiba doctor sing asigi thagi paisa sing adu dipi daba yadi. Private hospital ama oibanina aisu isasi khara khajiktang di maning hanbagum tawi. Adubu aidi angau phai sing asi phalagi haidana hospital asi lingkhatkibadi nati. Paisa tanbagi oina aisu hospital asi lingkhatkibani. Aiga kok sanaba doctor kana lai haidana Thembi su wakhalda munna khanba horakle. Khanba yaba khallaba matung mahaksu solution ama phangle. Thembi na phone adu lokthorakle aduga Dr. Liza da phone tawrakle. Dr. Liza su okrakle aduga igi roomda muktang laklo haidana Thembi na kaure. Thembi na kaukibadugi matung ina Liza su lakli. Madam ay muktang changjarake ba? Liza sanglo sida pham. Liza su phami. Thembi na Dr. Liza sida lairiba hospital asida lairiba angau phai sing asi akhoigi marakta yengba matamda phaba amata oiroidaba haibadi yenglaba su karigumba amata kanaroidaba yaurabadi mado aikhoi kari no khara khanabadi phai. Dr. Liza na madam hairisibu aibu bhabam ita taba ngamjadri. Thembi na nokphet tawraga hairai. Liza nang aina hairise bhab lana ti khanganu. Nang se atay atopana te haidana ay nang ginaphamda wasi hogdoki. Hospital asida layeng bagi lairiba angau phai mayam sing asi layeng bada phaba ngamoraidaba sing adudi operation tawbada sibane haijin aduna manungi part sing asi lokthokduna aphaba part sing adu yonlaga aikhoi paisa sing adu yanasi. Madu natragadi angau phai sing asi su layeng bada su phaba ngamoraidaba aduga karigumba amata su kanaroidaba makhoibu hospital asida madi malem asida thamba matamda malem prithibhi asi lumnabani. Aduna aina hairakliba wafam sing asi nang amuktang munna khalaga yengo. Nang na yes po hairabadi atay lairiba doctor khara makhaidi aina su makhoida hairaga yenge. Business asi tawge khalabadi mapa laibak taiga contact tawnagadaba doctor mayam amma lay. Aina su makhoida wari sing asi saba hori. Makhoina su masigi karba asi aron athopki oigadabanina khara section sajina tawsi haidana makhoi ka ekhoiga wari watai khara sanai.
ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛꯀ ꯑꯃꯠꯇ ꯁꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ꯫ ꯂꯥꯏꯖꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯁꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯄꯩꯁꯥꯒꯤ ꯂꯝꯗ ꯍꯧꯗꯣꯔꯛꯄꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯄꯥꯝꯂꯛꯂꯤ꯫ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯖꯅ ꯁꯨꯝ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯃꯦꯗꯥꯝ, ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯈꯪꯅꯔꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯁꯤꯗꯤ?" ꯊꯦꯝꯕꯤꯅ, "ꯂꯥꯏꯖ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯇꯒꯤꯁꯨ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯐꯖꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯔꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯇꯩ ꯗꯣꯛꯇꯔ ꯈꯔꯁꯨ ꯍꯥꯏꯁꯤ." ꯂꯥꯏꯖꯅ, "ꯃꯦꯗꯥꯝ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯕꯨꯗꯤ ꯌꯥꯏꯗ꯫ ꯑꯉꯥꯎꯕꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯐꯕ ꯉꯝꯃꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯈꯜꯂꯤ꯫ ꯌꯦꯡꯕꯗ ꯐꯕ ꯉꯝꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯥꯌꯦꯡꯈꯤꯕꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯉꯥꯎꯕ ꯑꯃꯗꯤ ꯑꯉꯥꯎꯕꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯐꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤ." ꯂꯥꯏꯖꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯦꯝꯕꯤꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯍꯥꯏꯅꯤꯡꯂꯤꯕꯁꯤ꯫ ꯐꯔꯦ, ꯅꯪ ꯂꯩꯔꯤꯉꯩꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯁꯥꯍꯧꯔꯁꯤ꯫ ꯗꯣꯛꯇꯔ ꯄ꯭ꯔꯀꯥꯁꯅꯤ, ꯑꯗꯨꯒ ꯗꯣꯛꯇꯔ ꯃꯤꯃꯤꯁꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯑꯃꯨꯛꯇꯪ ꯀꯧꯔꯒ ꯌꯦꯡꯁꯤ." ꯑꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨ ꯀꯧꯔꯤ꯫ ꯗꯣꯛꯇꯔ ꯃꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯈꯤꯇꯪꯗꯤ ꯀꯣꯛ ꯆꯥꯅꯩ꯫ ꯑꯗꯨꯃꯛꯄꯨ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯑꯁꯤꯗꯤ ꯃꯈꯣꯏ ꯃꯔꯤꯗꯒꯤ ꯇꯣꯉꯥꯟꯅ ꯈꯤꯇꯪ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯑꯗꯨ ꯀꯧꯔꯣ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯩ꯫ ꯏꯅꯧ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯃꯤꯃꯤ, ꯁꯟꯇꯣꯁ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯈꯔ ꯌꯥꯅꯤꯡꯕꯒꯨꯝ ꯇꯧꯏ꯫ ꯇꯧꯕꯇꯕꯨ ꯁꯟꯇꯣꯁ ꯑꯗꯣ ꯈꯤꯇꯪ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯁꯟꯇꯣꯁꯅ, "ꯃꯦꯗꯥꯝ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯕ꯭ꯂꯤꯛꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯔꯛꯀꯅꯤꯗ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯁꯨ ꯄꯨꯡꯃꯨꯠ ꯍꯦꯛꯇ ꯃꯨꯠꯄ ꯌꯥꯏ." ꯊꯦꯝꯕꯤꯅ, "ꯗꯣꯛꯇꯔ ꯁꯟꯇꯣꯁ, ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯛꯇꯃꯛ ꯈꯪꯁꯤ, ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯑꯊꯣꯏꯕ ꯑꯃꯠꯇ ꯈꯪꯍꯟꯒꯨꯝꯁꯤ꯫ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇꯦ꯫ ꯌꯦꯡꯉꯨ, ꯑꯇꯩ ꯈꯖꯤꯛ ꯈꯔ ꯂꯤꯛ ꯑꯣꯏꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯒ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯑꯃꯨꯛꯇꯪ ꯆꯥꯎꯈꯠꯅꯕ ꯇꯧꯁꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯉꯥꯎꯕ ꯑꯃꯗꯤ ꯑꯉꯥꯎꯕꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏꯗꯕ ꯑꯉꯥꯎꯕ ꯑꯃꯗꯤ ꯑꯉꯥꯎꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯅ ꯐꯕ ꯉꯝꯃꯔꯣꯏꯗꯕ ꯇꯨꯡꯒꯤ ꯃꯃꯤ ꯁꯥꯝꯅ ꯎꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯪꯂꯒ ꯍꯥꯠꯇꯣꯛꯁꯤ, ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯇꯨꯅ꯫ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯄ ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯁꯤ꯫ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯉꯥꯎꯐꯩꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯦꯁꯦꯟ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯗꯅ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯁꯤ꯫ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯃꯄꯥꯟ ꯂꯝꯗ ꯌꯣꯜꯂꯒ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯇꯥꯍꯜꯍꯧꯁꯤ꯫ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯌꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯑꯗꯨ ꯃꯁꯥꯗ ꯀꯌꯥ ꯍꯩꯅꯤꯡꯕꯗꯤ ꯐꯥꯎꯗꯦ꯫ ꯍꯣꯏ ꯇꯃꯛ ꯍꯥꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯐꯕ ꯉꯝꯃꯔꯣꯏꯗꯕ ꯑꯉꯥꯎꯐꯩꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯇꯨꯅ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯔꯠ ꯂꯧꯊꯣꯛꯇꯨꯅ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇꯤ ꯀꯌꯥ ꯊꯣꯏꯅ ꯌꯥꯎꯕ ꯑꯣꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟ, ꯍꯦꯟꯒ꯭ꯂꯣꯞ ꯎꯞꯊꯣꯛ ꯎꯞꯁꯤꯟ, ꯑꯦꯄ꯭ꯔꯣꯟ ꯈꯔ ꯎꯞꯆꯔꯕꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯈꯛꯇꯅꯤ꯫ ꯑꯇꯩ ꯂꯦꯡꯈꯥꯏꯕ ꯀꯔꯤꯒꯨꯝꯕ ꯄꯥꯔꯠꯁꯤꯡ ꯂꯧꯊꯣꯛꯄꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯎꯕ ꯑꯣꯏꯗꯦ꯫ ꯑꯇꯩ ꯂꯥꯌꯦꯡꯂꯕꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯐꯖꯅ ꯂꯥꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯐꯕ ꯉꯝꯃꯔꯣꯏꯗꯕ ꯑꯉꯥꯎꯐꯩꯁꯤꯡ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯟꯊꯠꯇꯨꯅ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯇꯩ ꯅꯔꯁꯁꯤꯡ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯈꯖꯤꯛ ꯈꯔ ꯆꯤꯡꯅꯕꯁꯨ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯑꯉꯥꯎꯕꯤ ꯑꯃ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯉꯥꯎꯕꯤ ꯑꯁꯤ ꯃꯤꯔꯣꯜꯂꯛꯂꯕꯅꯤ꯫ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤ ꯎꯅꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ, "ꯃꯦꯗꯥꯝ, ꯑꯉꯥꯎꯕꯤꯁꯤꯕꯨꯗꯤ ꯐꯕ ꯉꯝꯃꯔꯣꯏ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯟꯅꯤꯡꯏ꯫ ꯃꯃꯥ ꯉꯥꯎꯖꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ." ꯗꯣꯛꯇꯔ ꯁꯟꯇꯣꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯦꯝꯕꯤꯅ, "ꯁꯟꯇꯣꯁ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯁꯤꯒꯨꯝꯕ ꯃꯤꯔꯣꯟꯕꯤ ꯑꯁꯤꯅꯤ꯫ ꯐꯔꯦ,
mahakki partsing ado karigumba amata tawdriba natra? Dr. Santos madugi wafam aduda Dr. Santos na sumna mo hairai. Madam, kasu thoina budi akaiba amata budi tawde. Ado, aidi nungdi nungaitida. Yengo, aikhoi manga thabak tawminabasida nangna khwaidagi wakhal asi inung nungaitana ui. Thabak asidagi nang potharage haibra natraga kari hairibano. Dr. Santos ado wa amata kumpham khangdi. Angaubi ado operation tawnaba semba saba tawrasi. Lao, khara thuna lao. Asi haidana Dr. Santos amadi makhoigi Dr. Kambu sing ado lakle. Tasengna hairabada hidak ado ona tainana kapsingkri. Hidak to ona tainana hek kapsingkiba kana duda atay thamoy sengna tawjariba Dr. sing adudi makhoi su kari maramgidamakta angaubi asi sikribano haibado makhoi su khangba ngamdre. Tasengna hairabada hospital asida thembigi rule khaktamak chatli. Atay Dr. asumba tawjariba sing adudi wa amata ngangba ngamde. Thembina asibasi sirabanina postmortem tawnabagidamagta semba saba tawro. Asum tawdana postmortem tawgadaba room maduda pukhre. Room maduda parts sing adu loina lauthoklaba matung parts sing adu yonthokre. Aduga postmortem tawkhibagi report adudana angang pokpa matamda sikhibani haidana ire. Mayunggi miyoy sing adu su amata khangkhidre. Namit ado Dr. Santos adu su mayumda lakle. Mayumda laklaba kan mahaki masado pothapam amata khangdi. Mahaksu uirum sarum haiphet tawba matam maduda mahaki mamitta mabuk mana ikang kang labi nupi ama mamit mana seset usilaga phatlaungna pangthorakpado mahaksu mamitta uirum sarum tawbaduda ure. Nupi ado mamitta sungang sangang duna I kaya marom amatarai. Aduga nupi adugi haksangki partagi hauraga I thoktaba amata hek lairaktre. I makha tana joro joro hekta taraktuna angang ado ngang sangang ba makai patlaung nekta poklai. Matawadu uba matamta Dr. Santos ado kibana yaraktre masado. Nupi ado sumasado angang ado soro soro sielaga amata di pamkatabida. Angang ado khwiriduga kariga makha thangba laimai duda soro soro sienduna Dr. Santos ki manaktamna lakli. Matawadu Dr. Santos uba matamda. Nang kanano? Ha? Nang kanano? Se, ay ginakta sanglakano. Asi hairaga lay. Nupi ado sunopet tawduna Dr. Santos ki manaktamna lai. Dr. Santos na. Nang kanano? Se, tasing namu tayo. Nang kanano? Nupi ado ki masilda sumnairai. Nakoy nang asay. Nung siya ay tanahati kraba. Ay kipongam kidraba nga nga duni. Makada tariba sina. Aduga sikriba. Nakoy na nung siya ay tanahati kraba misak aduna. Ay sini. Ima isa kiningam draba tawaya sina. Ay hat pada senariba na koy sing. Ay na hat ki hayda na laman kumbalak pa ni. Asi hayraga nupi ado. Akhaba minok naman noi. Dr. Santos. Tauriba pum na magsingadu da masado. Laita pam amate khangdi. Dr. Santos ado susang silakano hayda na masinda murum soli. Adam na murum son baka na duda Dr. Santos kinupi ado na hogdolai. Dada, se. Asum na masado nom do na hogdorak pududa Santos ki masado mikap thorakli. Masapong bo humang na pumsot-sotli. Mahakinupi na. Mangda kari uribano. Santos masado humang anapikangli. Aduga ako'y badang ihaktang yengi. Asum na yung lamlaba matungda Dr. Santos na. Ay isasi kanong itawag tawri. Handa mara kasi manghanagi inong nungay triba. Ado, kay daw ba yawragi. Handa mara kasi isasu inong nungay taba mali. Sabat hakwa susang naiti. Dr. Santos na mahakinupi na hayrak libawa pam singaduda mahaksukari kumba amata kumdi. Madugi pa kumona tay nabada asum na hayraki. Ayari si tumtanaba tawrasi. Isasi waba na suyadri. Asi hayram laba matung Dr. Santos ado magtumtakri. Mahakinupi dasu makhata na amata hek hangdri. Ado magtumtakri. Noong alaba matung makoy singadasu hospital ado dalakli. Makoy wasing kanari. Handa marak tawriba pum na magsingas na maramoy do na makoy mangado. Paisayam na paikalak pa doktor haibado makoy oikri. Timbi na prakasta asum nang lai. Doktor, hospital sida ngaw ba amadi ngaw bi? Paba nga maroy da ba matalay trabara? Prakas na. Madam, hojiki oy na dilay tri. Madam, karitok sa haibano madam. Ngarang asi
kidney ani paami haidana order ama lakpa madugini ado paisa sing asidi manghanba pamde phaba ngamaroidaba hospital asida angau phaising kaya ama aikhoi mayam sangduna adum hatkre handaki simadi paisa sing asisu yamna sawi aduna hospital asidagi ama hekta angauba ama hekta pharaga aikhoi mayam sanglaga halasi aduga kidney ani ado lokthok tuna yon thokrasi wafam aduda Dr. Santosh ado yanindri Dr. Santosh na Madam angau phai mayam sing asidagi phaba ngamoroidaba khalaga aikhoi mayam sangduna duma khatli adubu handaki simadi phaba sukhara mami uriba myo sing adudi madugi maraktagi hatpadudi kaya nungai kadaba mande Dr. Santosh ki wafam aduda thimbina khara saurapna adu eragana nangi doina tawra saibro hospital asida aron athup tawduna paisa taliba sing asi narai bakto phage haide yengo aikhoi na ngasi tawriba pumnamak sing asi kanagino aikhoi tungi isa isu singidamak tanatra thembi ki wafam sing aduda makhoi sing ado tumin hekta lai Dr. Santosh wadi matangangdre thembi na ngang bayaba ngang lapa matung last asum hairai yengo Prakash phaba ngamoroi daba ngauba ama yumai sakle amutang kanbio haidana adum hairaga leiba nupado madu ngasigi numitta mahaki kidney ani do lokthokhlasi handaki simadi paisa yamna sawi aduna khara marang kaina thunggadoribani asum tawdana makhoi manga do thabak ado pangthoknabagi damakta tawkhre thabak ado pangthoknabagi damak tawbaduda Santosh ti kaya thoina yadi operation taramdagi matam aduda makok ado sikle haidana operation tawbadu yaudre makhoi mari khaktamak tawkhre thabak asida mapung oina Dr. Prakash amadi Dr. Laizana tawre thabak khudimak to loisilaba matung makhoi gi moki kado maduda pulap thamkhre hospital adugi namidangi thabak loiraba matung haibadi duty loinaraba matung mayumda hallage haidana lakle Dr. Thembiado lipta kumlakpani asum tawdana lipta kumlakpa kana duda lipki mayadu sukhudak aduda putlong nekta mutkre matang isa sadana makha yoramdai sida karino asi haidana phone adusu phone tawge khalli adubu lip manung oibanina network adusu kaya thoina phangbo oide tanja sida network asisu amate hek phangkhidreda as kamai tawne sidi lip manung asida pungam hekta mamaga leikadoribra aibo hairaga lip manung aduda mahak asi adum lairingai tanja aduda lip adugi mathak thangba sarukta kari gumba mahi ama mahaki makok waiduda tarakle makokta tarakpaduda mahaksu karino haidana wakhalda khalli kokthak thangba saruk asida ising tarakle basina kadai waidagi isingno asi hairaga ising ado nalaga yenglupa kana duda kokthakta tarakli badu ising oiramdre mahaki makhutta paglakli badu I matum oiraga leirami tanja duda nurse Thembiado khampre khangle masado mathak thangba sarukta yengkhaluba kana duda makokna masado makha thangba sarukta makok adu yungtharaga makhong aduna mathak thangba saruk aduda naplaga nupi ama phere haiduna yanduna leirambado madu uruba matamda masado khampre khangle yamna kana laugi khali adubu laubadi amata ngamlamde masado kibe man khibana Thembi sumasado aphinga phayoina lip adugi maning thangba sarukta halli Thembi sumasado muki nakina makut aduna mamlado haidoktuna muk yengle handa mukti karigumba amata sulairamdre mai adusu laklabakan lip adusu mathak thangba sarukta tapna muka khalakle Thembi sumasado tawriba pumnamak singa se karino haidana amuk khanba horakle thonga se amuk hangdokta bida mathak thangba saruk asida singkhalibasina kariki aina kumlaklibasi makha waidani asi hairaga mathak wajuda yamna khana singkhatlaba matung jara singkhalakle Thembi su tawriba pumnamak singa sida masado haifam tawpham amata su khangkhidre mathakta singkhatpa yaba singkhatlaba matung makha tan amuk jara amuk thadarakle Thembi su masado haifam tawpham khangdana kiri ngasigi numisimadi mahaksiba tare haidana wakhalda khalai asum tawdana makha tan jara amuk thadarakpaduda Thembi mahaki masado amuktang kanbiyo haidana yamna khana laurakle lip adusu matang waduda sap amuk lepkhre Thembi su masado pakhatpana yadre asumna liplingai matam aduda mahaki masado thupsinduna khangduna leibani mahaki mamang thangba saruk adomda nupi ama
murum sonbagumna makolsing adu tarakli. Lip asida ithanta tongkibani aduga mamang thangba saruk asida murum sonbagum tawribasina kana asi hairaga mahak sumamit ado tapna yengba horakli. Mamang thangba maike somda nupi ama masamana ipha pharaga mallaba phi setuna masado hikna kaplibado mahak su uba horakli. Thembi na nupi ado hek uba kanda asidi mataw karamna thong su hangkhiba amata laiti aduga mataw karamna asi hairaga wakhal ado khanduna leiringai kan aduda nupi adugi masado soki haidana tawi. Nupi adugi masado hek soki haidana tawba kan aduda nupi ado mamai tapna laisilakli. Nupi ado khangli masa miroli haiba. Nupi adugi sakpam waido madudi amata yengdi. Sakpam ado hek yengloba kan aduda makhoi mayamna nungsi haitana hatkraba miron bi nupi aduni. Nupi aduna thembi da muna yenglai aduga masinda sosuna hairai. Nangse mayamgi thabak tawriba doctor niko aduga asok yamkraba miyoising asi nungsi haitana hapiba nangi thamoidubo kari thamoinu nangsi nupi natabro. Asi hairaga nupi do kablakli aduga kapna nupi adugi mabuk manungda yauriba angang adusu makhagi lipki floor aduda prop laun hekta tarakli. Mataw sing aduda thembi khamprek khangduna kiba ama yaurakli. Angang dusu inai taiduna ngangsangang khoiri ka amate hekaktaba makai sansara saraga akoibaduda kapna satpa horakli. Mataw aduda thembi ado nupi duda amuk yengi. Handa mukti nupi da yenglakpa matam aduda nupi adugi mamit ado tharak yanduna nupi ado mamit manasing ado ina hekta ororo launa taraga lairami. Maya dusu haha launa kathoktuna maray ado sangna tingthokle. Lip manungta thaliba maya dusu phat launa hekta khappi. Mataw aduda thembi ado kibana yaraktri. Thembi su mamit manase jana usinduna mana kong ado mahak su mensinduna khangli. Nupi dusu kari no tabadi yamna tu sunglaba saptra kaya maroma mataram laba matung lipki thong ado su hangdorakle. Thong ado hangdoraklaba kan kari kumba amata sulairamdre. Lip adugi mamangda Prakash masado kari kumba amata tawdana adum lairami. Thembi gi mataw aduda Prakash na Madam kadawba yauragi. Thembi Prakash ki khonjal tarakpaduda hangkana yenglai. Handa mukti kari kumba amata laitabaduda masasya ki tujungba phawtaba saraga kasu thudokpa amata tawdeda ngasai mai khara mutkibado adugi sase pangki da kirakpani. Lip manungda ithantana ga laisilli adugi sase karigumba khara khalakpa nang mathakta kagadoribra. Prakash na hoi madam phare didi ai sodum thoknaba tawragi ngasigi oinadi yumda hallagi. Prakash hoi haidana mahaksu lehore. Asum tawdana thembi su mayumda hankre. Prakash numidangi duty ado loiraba matung mahaksu yumda hallagi haidana yumda halakle. Yumda halaklaba kan mahaki gari do dum thawduna lakle. Gari asi thawna lakpana ningtham thagi matamna goisili. Laisil su pumtha thaduna lambi ado khara makhaidi kok ngawi. Lambi ado tapna gari do thawduna lai. Asuna thawduna lakpaduda khara lamhang wa yoba jaga ama lakle. Lamhang adu su khara makhaidi sui. Gari su amata chatnade numidangi matamna goisili. Madugi su mathakta ahingki matam amuk oisinbaga masado kitangdi hainade. Surup masay mathak tuna lai. Surup ado thakpa loisilaba matung maikhu sing ado thokhinabani haidana kar adugi thong ado kitang hangdoi. Asumna hangdoktuna gari ado thorakpaduda mahaki masado karigumba amata tawdana gari ado isai tharaga ado magthaurai. Khara thoraklaba kan aduda mahaki gari ki maning thangba saruk adomda kanagumba ama laibagumna mahaki masada phaurakle. Prakash masada mingsel aduda yengi adubu karigumba amata laiba udi. Gari do sumasum thoraklaba kan aduda mahaki thongnaw mapa thangba saruk adomda kanagumba saru sayangakta oiraba khut ama tap laung hekta pairai. Dr. Prakash ti masado gari do sumna do magthawi. Handa mukti khut kakta sunatana nupa amagi body part ama gari ki mingsel thangba saruk adomda tapnaptuna thawai aduna Prakash tamna mamit ado khana yengduna lairami. Prakash ti mado karigumba amata uba sanate. Mahakna sumasum gari do thoraklaba matam matai thangba saruk mahaki thongna waiduda
ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯅꯣꯛꯈꯤ ꯇꯧꯔꯒ ꯃꯃꯤꯠ ꯃꯅꯥꯗꯣ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯩ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯀꯥꯁ ꯃꯁꯥꯗꯣ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁꯁꯨ ꯃꯁꯥꯗꯣ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯣ ꯐꯥꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯑꯩ ꯋꯥꯈꯜꯅ ꯑꯣꯏꯔꯝꯃꯣꯏꯗ, ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯗꯣ ꯈꯔ ꯈꯟꯖꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯒꯨꯝꯅ ꯀꯤꯠ ꯍꯥꯏꯗꯅ ꯒꯥꯔꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣ ꯅꯝꯊꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯌꯦꯡꯁꯤꯔꯥ ꯍꯥꯏꯗꯅ ꯄ꯭ꯔꯀꯥꯁꯁꯨ ꯊꯣꯡꯅꯥꯎ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯍꯥꯏꯐꯦꯠ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯄ꯭ꯔꯀꯥꯁꯁꯨ ꯋꯥꯈꯜꯗ ꯆꯨꯔꯨꯞꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ꯫ ꯐꯔꯦ, ꯌꯨꯝꯗ ꯑꯗꯨꯃꯛ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯒꯥꯔꯤ ꯑꯗꯣ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯌꯨꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯎꯔꯛꯂꯦ꯫ ꯄ꯭ꯔꯀꯥꯁ ꯊꯣꯏꯅ ꯃꯁꯥꯗꯣ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯦ꯫ ꯈꯔ ꯊꯧꯔꯕ ꯀꯥꯟ ꯃꯅꯤꯡ ꯊꯪꯕ ꯁꯤꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯖꯦꯖꯥ ꯇꯧꯗꯨꯅ ꯂꯥꯡꯕꯒꯨꯝ ꯇꯥꯔꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯃꯨꯁꯤꯟ ꯂꯣꯏꯅ ꯃꯨꯔꯒ ꯃꯁꯛ ꯃꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗꯕ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯝꯕꯗꯨꯗ ꯄ꯭ꯔꯀꯥꯁ ꯃꯁꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯧꯔꯛꯂꯦ꯫ ꯅꯥꯀꯜꯒꯤ ꯃꯍꯥꯛꯀꯤ ꯁꯤꯠ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯝꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯂꯩꯕ ꯑꯃꯠꯇ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ? ꯉꯁꯤꯁꯤꯕꯨ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ꯭ꯔꯥ? ꯍꯥꯏꯗꯅ ꯍꯟꯗꯛꯃꯨꯛꯇꯤ ꯅꯥꯀꯜ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯕ ꯇꯧꯗ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯊꯧꯔꯛꯂꯦ꯫ ꯅꯥꯀꯜ ꯊꯪꯕꯗ ꯃꯍꯥꯛꯀꯤ ꯁꯤꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯣꯏ ꯊꯪꯕꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄ꯭ꯔꯀꯥꯁ ꯑꯗꯣ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯅ ꯑꯉꯥꯎ ꯐꯩꯅꯤ ꯍꯥꯏꯗꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯃꯊꯕꯥꯛ ꯑꯗꯨ ꯏꯁꯦ ꯁꯦꯒꯥꯏ, ꯃꯕꯨꯛꯀꯤ ꯄꯨꯛꯆꯦꯞ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯁꯨ ꯏꯁꯦ ꯁꯦꯒꯥꯏꯔꯒ ꯐꯣꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯀꯤꯕ ꯐꯪꯂꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯍꯟꯅ ꯃꯔꯦꯡ ꯆꯠꯂꯦ꯫ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯈꯗꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯊꯔꯥꯛ ꯌꯥꯟꯕꯒꯨꯝ ꯇꯧꯏ꯫ ꯄ꯭ꯔꯀꯥꯁꯇ ꯆꯥꯗꯨꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯀꯥꯁ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯈꯨꯠ ꯑꯗꯨꯁꯨ ꯊꯥꯗꯣꯛꯅꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯠꯇꯣꯛꯏ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯊꯕꯥꯛ ꯑꯃꯗꯤ ꯄꯨꯛꯆꯦꯞ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯅꯈꯣꯏꯒꯤ ꯈꯔ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄ, ꯑꯩꯈꯣꯏꯅꯁꯨ ꯅꯈꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯔꯛꯂꯦ꯫ ꯂꯥꯞꯄꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯡꯅ ꯎꯗꯦ꯫ ꯈꯔ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯁꯤ ꯊꯩꯗꯣꯛꯂꯒ ꯒꯥꯔꯤ ꯑꯗꯣ ꯊꯧꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯂꯕ ꯃꯇꯝ ꯎ ꯑꯃꯗ ꯁꯨꯖꯤꯜꯂꯦ꯫ ꯎ ꯑꯗꯨꯗ ꯁꯨꯖꯤꯟꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯊꯥꯎ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁ꯭ꯄꯥꯔꯛ ꯊꯣꯛꯂꯕ ꯃꯇꯨꯡ ꯒꯥꯔꯤꯗꯣ ꯄꯣꯈꯥꯏꯔꯦ꯫ ꯃꯐꯝ ꯖꯒꯥꯗꯨꯗ ꯄ꯭ꯔꯀꯥꯁ ꯑꯗꯨ ꯊꯋꯥꯏ ꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯖꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝ ꯃꯁꯥꯗꯣ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯦ꯫ ꯃꯁꯥꯗꯣ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯏꯆꯠ ꯆꯠꯂꯤ ꯅꯨꯃꯤꯠꯇꯨꯃꯗꯤ꯫ ꯃꯍꯥꯛꯀ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖꯥꯁꯨ ꯑꯗꯨꯝ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯄꯣꯊꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯂꯥꯏꯖꯥ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯄꯩꯁꯥ ꯇꯥꯅꯤꯡꯕꯒꯤ ꯃꯩꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕ ꯅꯨꯄꯤꯅꯤ꯫ ꯂꯥꯏꯖꯥ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯤ꯫ ꯑꯁꯨꯝꯅ ꯄꯣꯊꯥꯔꯤꯉꯩ ꯀꯥꯟ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯏꯁꯤꯡ ꯑꯣꯏ ꯀꯔꯤꯕꯣꯏ ꯈꯔ ꯈꯤꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯃꯥꯏꯗꯨꯗ ꯈꯖꯤꯛ ꯇꯥꯔꯛꯂꯤꯕꯗꯣ ꯖꯣꯔꯣ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯦ꯫ ꯂꯥꯏꯖꯥꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯥꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯂꯨꯕ ꯀꯥꯟ ꯑꯗꯨꯗ
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯈꯪꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯡꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯠꯂꯒ ꯊꯣꯔꯛꯂꯤ꯫ ꯊꯣꯔꯛꯂꯤꯕ ꯃꯤ ꯑꯗꯨꯁꯨ ꯁꯟꯁꯥꯔ ꯁꯥꯔꯒ ꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯥꯏꯖ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯃꯤꯠ ꯃꯅꯥ ꯀꯣꯊꯣꯛꯈꯤꯕ, ꯃꯃꯤꯠ ꯂꯧꯊꯣꯛꯈꯤꯕ ꯃꯔꯝꯅ ꯃꯃꯤꯠ ꯑꯗꯣ ꯏ ꯗ꯭ꯔꯣꯞ ꯗ꯭ꯔꯣꯞ ꯇꯥꯔꯒ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏ ꯑꯗꯣ ꯇꯥꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯤ꯫ ꯅꯨꯄꯥ ꯊꯣꯔꯛꯂꯤꯕ ꯑꯗꯨꯅꯁꯨ ꯂꯥꯏꯖꯒꯤ ꯐꯃꯨꯡ ꯇꯞꯅ ꯃꯥꯔꯒ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯥꯈꯠꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯊꯪꯕ ꯁꯔꯨꯛ, ꯃꯃꯤꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯁꯔꯨꯛ ꯑꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯃꯃꯤꯠ ꯃꯅꯨꯡꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯕꯤꯔꯤ ꯕꯤꯔꯤ ꯂꯥꯎꯅ ꯍꯦꯛꯇ ꯂꯥꯏꯖ ꯇꯝꯅ ꯀꯥꯞꯊꯣꯔꯛꯂꯤ꯫ ꯂꯥꯏꯖꯒꯤ ꯃꯁꯥꯗꯣ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯀꯥꯟ ꯑꯗꯨꯗ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯎꯔꯕ ꯃꯇꯨꯡ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯏꯁ! ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯃꯪꯗ ꯎꯕ ꯇꯥꯔꯦ꯫ ꯑꯁ! ꯏꯁꯥꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯤꯠꯇ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯗꯣꯛꯇꯔ ꯂꯥꯏꯖ ꯃꯁꯥꯒꯤ ꯃꯃꯤꯠ ꯑꯗꯣ ꯆꯦꯠꯆꯦꯠ ꯎꯁꯤꯟꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯖꯩ꯫ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯂꯥꯝꯂꯛꯄ ꯃꯇꯝꯅꯤ꯫ ꯐꯃꯨꯡꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ, ꯍꯥꯏꯕꯗꯤ ꯃꯈꯥ ꯊꯪꯕ ꯀꯥꯡꯈ ꯃꯈꯥꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯣꯇꯜ ꯑꯗꯨ ꯐꯥꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯩ ꯑꯗꯨꯁꯨ ꯃꯨꯊꯠꯂꯒ ꯇꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯕꯣꯇꯜ ꯑꯗꯨ ꯁꯛꯀꯠꯀꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯠꯄ ꯉꯝꯈꯤꯗ꯭ꯔꯤ꯫ ꯂꯥꯏꯖ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯕꯣꯇꯜ ꯑꯁꯤꯁꯨ ꯁꯛꯀꯠꯄ ꯉꯝꯗꯦ꯫ ꯁꯛꯀꯠꯀꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯁꯛꯀꯠꯂꯤ꯫ ꯑꯁꯨꯝꯅ ꯁꯛꯀꯠꯂꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯥ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯥꯡ ꯐꯥꯎꯕ ꯌꯥꯜꯂꯒ ꯄꯨꯈꯠꯂꯛꯄꯗꯨꯗ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯕꯣꯇꯜ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯩ꯫ ꯕꯣꯇꯜ ꯑꯗꯨ ꯊꯥꯗꯈꯤꯕ ꯀꯥꯟ ꯑꯗꯨꯗ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯑꯩꯕꯨ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕꯁꯤꯡ, ꯉꯁꯤ ꯉꯔꯥꯡ ꯑꯁꯤ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤ? ꯉꯔꯥꯡꯁꯨ ꯃꯪꯗꯣ ꯀꯌꯥ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯇꯧꯔꯝꯂꯒ ꯇꯥꯏꯕꯪꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯡꯈ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯅꯨꯄꯥ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯠꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ, ꯍꯥꯏꯕꯗꯤ ꯀꯥꯡꯈꯥ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯎꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯀꯣꯊꯣꯛꯈꯤꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯌꯥꯎꯐꯝ ꯑꯗꯣ, ꯃꯃꯤꯠ ꯌꯥꯎꯐꯝ ꯖꯒꯥꯗꯨ ꯏꯍꯣ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯎꯈꯤꯕꯗꯨꯗ ꯃꯁꯥꯗꯣ ꯇꯥꯔꯕ ꯃꯥꯜꯂꯦ ꯃꯃꯥꯍꯣꯏꯗꯣ ꯆꯪꯂꯛꯂꯤ꯫ ꯃꯩꯗꯨꯁꯨ ꯊꯥꯟꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯄ ꯃꯈꯩ ꯃꯃꯥꯗ ꯆꯦꯠꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯃꯥꯅ, "ꯁꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ?" "ꯏꯃꯥ, ꯑꯩ ꯁꯤꯗ ꯇꯨꯝꯕꯁꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯩ ꯏꯃꯥꯒ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯁꯤꯕ?" "ꯍꯣꯏ, ꯅꯪꯅ ꯀꯤꯔꯒꯅ ꯏꯃꯥꯒ ꯄꯨꯂꯞ ꯇꯨꯃꯤꯟꯅꯁꯤ ꯂꯥꯎ." ꯑꯁꯤ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯂꯥꯏꯖ ꯑꯀꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯐꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯒ ꯄꯨꯂꯞ ꯇꯨꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟ ꯗꯣꯛꯇꯔ ꯄ꯭ꯔꯀꯥꯁ ꯑꯗꯣ ꯁꯤꯕꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯈꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯄ꯭ꯔꯀꯥꯁꯀꯤ ꯃꯤꯁꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅꯁꯨ ꯂꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯈꯪꯅꯈꯤꯗ꯭ꯔꯦ꯫ ꯆꯨꯝꯅ ꯈꯛꯇꯪꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯁꯤꯈꯤꯕꯗꯨꯗ ꯃꯌꯥꯝꯅ ꯊꯣꯏꯅ ꯈꯪꯅꯈꯤꯗ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯦꯝꯕꯤ ꯑꯃꯗꯤ ꯂꯥꯏꯖ, ꯃꯤꯃꯤ, ꯁꯟꯇꯣꯁ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯊꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯣꯛꯇꯔ ꯄ꯭ꯔꯀꯥꯁꯅ ꯁꯤꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯤ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯗꯣꯛꯇꯔ ꯂꯥꯏꯖ ꯑꯃꯗꯤ ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯅꯕꯥꯅꯤꯗ ꯚꯥꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯤꯟꯅꯔꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯀꯥꯁꯅ ꯂꯣꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯗꯥꯏꯇ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯕꯥꯅꯤꯗ ꯂꯣꯏꯅ ꯁꯤꯟꯅꯔꯒꯦ." ꯗꯣꯛꯇꯔ ꯁꯟꯇꯣꯁ ꯑꯗꯣ ꯏꯑ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯦꯗꯥꯝ, ꯑꯩꯅ ꯇꯧꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ?"
ꯑꯩꯗꯤ ꯍꯥꯟꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯁꯨ ꯇꯧꯔꯛꯇꯦ꯫ ꯍꯣꯏ, ꯃꯦꯗꯥꯝ ꯍꯣꯏꯅ ꯁꯤ ꯇꯧ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯄꯥꯔꯠ ꯐꯛꯄꯁꯤꯃꯗꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯄꯨꯂꯞ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯂꯕꯁꯨ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃꯗꯤ ꯑꯩ ꯀꯌꯥ ꯊꯣꯏꯅ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯊꯦꯝꯕꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯅꯪ ꯊꯕꯛ ꯇꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ? ꯗꯣꯛꯇꯔ ꯁꯟꯇꯣꯁꯅ ꯃꯦꯗꯥꯝ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯈꯔ ꯑꯁꯨꯝꯕꯁꯤ ꯇꯧꯔꯁꯤ ꯃꯦꯗꯥꯝ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯪꯍꯥ ꯑꯃꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯍꯩꯗ꯭ꯔꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯎꯏ꯫ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯦꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯇꯧꯕꯇꯕꯨ ꯗꯣꯛꯇꯔ ꯃꯤꯃꯤ ꯈꯛꯇꯪ ꯉꯥꯏꯔꯤ ꯎꯗ꯭ꯔꯤꯁꯤ꯫ ꯃꯈꯣꯏ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯁꯥꯟꯅꯔꯛꯄꯅ ꯊꯦꯝꯕꯤꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯁꯤ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥ ꯑꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯃꯠꯇ ꯃꯤꯁ ꯑꯣꯏꯕ ꯌꯥꯔꯣꯏ, ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯃꯊꯛ ꯊꯪꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯌꯥꯗꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯊꯦꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ, ꯂꯤꯞꯇ ꯇꯣꯡꯗꯨꯅ ꯀꯨꯝꯈ꯭ꯔꯒꯦ꯫ ꯕꯤꯜꯗꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯂꯤꯞꯇ ꯇꯣꯡꯗꯨꯅ ꯀꯨꯝꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯤꯞꯇ ꯇꯣꯡꯗꯨꯅ ꯍꯦꯛ ꯀꯨꯝꯂꯛꯄ ꯀꯥꯟ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯍꯥꯛꯀ ꯑꯣꯔꯗꯔ ꯑꯃꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯤꯞ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ, ꯃꯄꯥꯟꯒꯤ ꯁꯔꯨꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯣꯡꯕ ꯐꯟꯕ ꯇꯧꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯊꯦꯝꯕꯤꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯈꯠꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯞꯀꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯕ ꯉꯝꯕ ꯃꯤꯡꯁꯦꯜ ꯑꯃ ꯂꯩ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯊꯦꯝꯕꯤꯅ ꯌꯦꯡꯈꯠꯂꯨꯕ ꯀꯥꯟ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯂꯧꯐꯝ ꯈꯪꯗꯅ ꯃꯁꯤꯡ ꯈꯪꯗꯅ ꯏꯅꯥꯏ ꯇꯥꯔꯕ, ꯃꯆꯦꯠ ꯇꯥꯔꯕ ꯃꯃꯥꯏ ꯑꯃ ꯎꯕ ꯐꯪꯂꯛꯂꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯊꯦꯝꯕꯤꯗꯣ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ ꯃꯁꯥꯗꯨꯁꯨ ꯃꯅꯤꯡ ꯈꯔ ꯍꯜꯂꯒ ꯌꯦꯡꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯦ꯫ ꯑꯗꯨꯒ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯋꯥꯏꯗꯨꯗ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯕꯨꯛ ꯑꯗꯨꯁꯨ ꯄꯨꯛꯆꯦꯞ ꯋꯥꯏꯗꯨꯗ ꯂꯦꯡꯈꯤꯕꯒꯤ ꯏꯍꯣ ꯍꯣꯅ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯅꯥꯝꯃꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯊꯥꯔꯥꯛ ꯌꯥꯜꯂꯤ ꯅꯥꯀꯜ ꯑꯃꯅ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯆꯤꯟꯗꯨꯁꯨ ꯏꯄꯩ ꯄꯩꯅ ꯀꯨꯆꯨ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯦꯗꯥꯝ, ꯑꯩꯒꯤ ꯀꯤꯠꯅꯤ ꯅꯥꯀꯟ ꯅꯥꯝꯃ ꯑꯃꯗꯨꯗꯤ ꯀꯗꯥꯏ ꯇꯥꯅ ꯃꯦꯗꯥꯝ ꯍꯣꯏꯅ ꯄꯤꯈ꯭ꯔꯒꯦ? ꯑꯩ ꯀꯤꯠꯅꯤ ꯅꯥꯀꯟ ꯅꯥꯝꯃ ꯑꯃꯗꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯃꯁꯥꯗꯣ ꯂꯩꯕ ꯑꯃꯠꯇ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯥꯗꯨꯁꯨ ꯀꯤꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯋꯥꯗꯨꯗ ꯏ ꯃꯌꯥꯝ ꯃꯔꯨꯝ ꯑꯃ ꯍꯩꯊꯔꯛꯂꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯑꯗꯣ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯤꯞ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯥꯗꯦ꯫ ꯂꯤꯞ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯁꯨꯝ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯕꯨꯛ ꯋꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯣ ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯁꯤꯟꯕ ꯊꯨꯡꯅ ꯍꯦꯛꯇ ꯆꯠꯈꯥꯏ꯫ ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕꯗꯨꯗ ꯊꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯂꯩꯕ ꯑꯃꯠꯇ ꯉꯝꯂꯛꯇ꯭ꯔꯦ꯫ ꯊꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ, ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯦꯝꯕꯤꯒꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯦ꯫ ꯂꯤꯞ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯊꯦꯝꯕꯤ ꯑꯗꯣ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯑꯗꯨꯁꯨ ꯃꯈꯣꯡ ꯑꯗꯨ ꯐꯤꯔꯦꯡ ꯂꯥꯎꯅ ꯀꯥꯎꯏ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯤ ꯑꯗꯣ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ꯫ ꯊꯦꯝꯕꯤꯅ ꯂꯤꯞ ꯑꯗꯣ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯛꯂꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯊꯦꯝꯕꯤ ꯑꯗꯨ ꯊꯥꯗꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯔꯛꯂꯕ ꯃꯇꯨꯡ ꯉꯁꯥꯏ ꯃꯈꯩ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯂꯤꯞ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯦꯛꯇ ꯖꯔ ꯂꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯈꯥꯛꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯀꯌꯥ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕꯁꯤꯡ ꯑꯗꯨꯁꯨ ꯊꯦꯝꯕꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇ ꯄꯔꯦꯡ ꯁꯥꯡꯅ ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯌꯥꯡꯅ ꯇꯥꯔꯛꯂꯕ ꯃꯇꯨꯡ ꯊꯦꯝꯕꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯂꯤꯞ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯈꯤꯕꯒ ꯂꯤꯞ ꯑꯗꯨꯁꯨ ꯍꯦꯛꯇ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯤꯞ ꯑꯗꯨ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯇꯥꯔꯛꯂꯕꯗꯨꯗ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯋꯥꯏꯁꯤꯟꯗꯨꯅ ꯊꯦꯝꯕꯤ ꯑꯗꯨ ꯊꯋꯥꯏ ꯊꯥꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯂꯤꯞꯀꯤ ꯃꯦꯀꯥꯅꯤꯛ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯆꯪꯂꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯅꯝꯗꯅ ꯍꯥꯡꯗꯣꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯅꯝꯗꯅ ꯍꯥꯡꯗꯣꯛꯄ ꯀꯥꯟ ꯑꯗꯨꯗ ꯊꯦꯝꯕꯤ ꯑꯗꯨ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫
ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯁꯨꯛꯇꯦꯛ ꯅꯥꯛꯇꯦꯛ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯗꯣꯛꯇꯔ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯊꯋꯥꯏ ꯃꯥꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯔꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯖꯗꯕꯅꯤ꯫ ꯑꯗꯨꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯁꯨ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯃꯜꯂꯛꯇꯕ ꯃꯔꯝꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ꯫ ꯂꯥꯏꯖꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯐꯠꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯔꯦꯟꯗꯔ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯊꯪ ꯊꯋꯥꯏ ꯁꯣꯏꯗꯅ ꯊꯥꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯂꯥꯏꯖꯗ ꯍꯥꯏꯈꯤ꯫ ꯃꯤꯃꯤꯁꯨ ꯌꯥꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯊꯋꯥꯏ ꯂꯧꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯗꯨꯅ ꯐꯔꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯁꯟꯇꯣꯁꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯍꯥꯏꯗꯣꯛꯂꯁꯤ ꯍꯥꯏꯗꯅ ꯇꯧꯔꯛꯂꯕ ꯂꯥꯏꯖꯗ ꯑꯣꯟꯊꯣꯛꯄꯗ ꯁꯥ ꯑꯃ ꯇꯥꯔꯛꯂꯦ꯫ ꯂꯥꯏꯖꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯕ ꯃꯔꯝꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯁꯨ ꯈꯔ ꯊꯦꯡꯂꯤ꯫ ꯅꯨꯄꯤ ꯃꯊꯟꯇꯅꯒ ꯑꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯖꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯅ ꯊꯤꯜꯂꯛꯄꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯃꯁꯥ ꯃꯔꯦꯡ ꯀꯦꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯁꯥꯗꯁꯨ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯏ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯄꯗ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯛꯂꯦ꯫ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯦ, ꯑꯗꯨꯒ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯄꯥꯛꯂꯝꯗꯦ꯫ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯗ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯏꯅꯥꯏ ꯈꯔ ꯇꯩꯕꯒꯨꯝ ꯇꯧꯈꯤꯕꯗꯨ ꯀꯗꯥꯏꯗꯥꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠꯇꯤ ꯑꯃꯠꯇ ꯁꯤꯠꯇꯕꯤ ꯃꯔꯦꯡ ꯍꯦꯛꯇ ꯂꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯈꯔ ꯊꯨꯅ ꯀꯥꯈꯠꯂꯤ꯫ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯒꯦ ꯍꯥꯏꯗꯅ ꯇꯧꯏ, ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧꯕꯗꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯊꯪꯕ ꯁꯤꯠ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯗꯣ ꯃꯍꯥꯛꯁꯨ ꯃꯨꯟꯅ ꯌꯦꯡꯊꯣꯛꯂꯨꯕ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯥꯏꯖ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ "ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ?" ꯂꯥꯏꯖ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯤꯁꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯃꯤꯁꯛ ꯑꯗꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯂꯩꯁꯤꯜꯂꯛꯂꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯁꯛ ꯈꯪꯂꯦ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯐꯕꯒꯤ ꯃꯤꯁꯛ ꯑꯃ ꯎꯈꯤꯕ, ꯍꯥꯏꯕꯗꯤ ꯐꯕꯒꯤ ꯃꯃꯤ ꯑꯃ ꯎꯈꯤꯕ ꯃꯤꯁꯛ ꯑꯃ ꯃꯈꯣꯏꯅ ꯄꯥꯠ ꯈꯔꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕ, ꯄꯩꯁꯥ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕꯗꯣ ꯃꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯂꯥꯏꯖ "ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯂꯣꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯏ, ꯑꯗꯨꯕꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯊꯣꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯦꯛꯇ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯛꯄ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯈꯥꯡꯅ ꯅꯣꯛꯏ꯫ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯈꯨꯠ ꯑꯃ ꯇꯞꯅ ꯂꯤꯈꯠꯂꯛꯂꯤ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯖ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯟꯅ ꯊꯤꯟꯖꯤꯜꯂꯛꯂꯦ꯫ ꯃꯃꯤꯠꯇꯣ ꯀꯣꯔꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯑꯣꯛꯈꯥꯏ꯫ ꯂꯥꯏꯖꯁꯨ ꯍꯦꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯥꯏꯖ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯈꯣꯏ ꯃꯊꯪ ꯁꯤꯔꯛꯄꯗꯨꯗ ꯁꯟꯇꯣꯁ ꯑꯃꯗꯤ ꯃꯤꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯂꯒ ꯐꯖꯅ ꯂꯤꯊꯣꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ, ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯀꯦꯁ ꯑꯗꯨ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯕ ꯁꯟꯇꯣꯁ ꯑꯃꯗꯤ ꯃꯤꯃꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯀꯜꯍꯧꯔꯦ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯗꯨꯃꯗꯤ ꯃꯈꯣꯏꯁꯨ ꯃꯁꯥꯅ ꯌꯥꯔꯦ꯫ ꯃꯈꯣꯏꯗꯤ ꯀꯌꯥ ꯊꯣꯏꯅ ꯐꯠꯇꯕꯗ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯦꯟꯅꯔꯨꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯍꯣꯁꯄꯤꯇꯥꯜ, ꯍꯥꯏꯕꯗꯤ ꯅꯔꯁ ꯊꯦꯝꯕꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫
Karigumba wari asi nungaibirabadi like amadi subscribe share tobiramo haiduna haizari. Masidagi hena nungai-nungaiba wari kaya marom ama puzarake. Aduna aikoigi channel masa asibu subscribe tobiramo haiduna haizari. Phare mayam adudi ngasigi di matang asida loisinjarage. Mathangi warida mo hana thengnarasi.